January THADA Ningthoukhong Kha Khunou Mihatta KNA Knf AMASUNG Ukna Chennei Haina Nia Court PIKHATLAKPA charge setapale Chahi asigi January 14 ki nungtil pung 3:50 taba matamda Besnapur district ki manung chanba Ningthoukhong Kha Khunou da mapamacha yauna mi oi mari kuki militant singna hat khibagi thokdokta National Investigation Agency NIA na kuki militant group KNA Knf AMASUNG Ukna Chennei Haina court report pikhalakkhre ngara NIA na thokdok aduba thizinduna makoi gi oiba charge set special court NIA Manipur the Toliva Togdo, Asida Geneva, and Ayana Farba, Luminse Kibzen, Allies Langsimang, Allies Mang, Allies Levi's, Jehi Kuntramanga, Apopo Songin, Jurajatpur District, Mamong Belaski Matata, Tangala Kibane, and Ayagi Charsit Asi, accused Asina Satakiba, offense Tongan Bat, Saxon Gimakada, Cognizance Laurba Matung, Hariba Court Asida Tangala Kibane, and Ayagi investigation Aduda, accused Ase, and Ayagi investigation Aduda, accused Ase, Ningthoukhong Kha Khunou da, Mapamacha Yauna, Mioi Mari Hat Kibagi Togdokta, Hatingana Chennei. Amadi accused ase Churachandpur DC amasung SP office attack chathabada security na nomai kapana makhongda soktuna Guwahati da laying na balon na chen khibadage NIA na akak na pau fangbadage maha Guwahati gi hospital amadagi faba ngam khibane aduga Assam Dispur gi police na so maaki mathakta case ama register tawbusu laikre haina palli NIA gi charge sheet aduda accused asina judicial custody interrogation da mahang na phongdok khibada Ningthoukhong Kha Khunou da mapamacha yauna mioi mari chahi asigi January 19 da hat khibagi thokdok ado kuki militant group KNA, KNF AMASUNG Ukna Apunba Kadar Singh Churachandpur District Romdigi Chinglambi da Laktuna Ningthoukhong Kha Khunou da terror activities sathanaba lakhibani Hariba Kuki militant group Singhi Kadar Singh na afaba makhagi khusu khulai season aduna Hariba mioi Singh asi tamthina hatkibani haina phongdokhi